ngasi numida waram phone ki ba tongan tongan ba manipuri sifong sing amasum thokki ba thawdo wa thok sing dagi maroi bi I pau sing myam la thamjagi han bada kanglai pak ki maira dagi la khusaraga Indo Myanmar border pillar 81 amadi 82 lona bada Kuki militant sing na kem sana ba akan mathabak pekhale Indo Myanmar paring phibam nomo gi fatab hengalakli border paring asida Myanmar rom dagi khulai pai ba Kuki tourist kya haijilaktuna leiba hore makata na su border lansilaktuna more border town la sangchina na bu khonari hairi pauksi isna phangba pau gi source ma gi matung inadi hauji Indo Myanmar border paring gi border 81 amasum 82 ani gi marakta leiba mafam amada Kuki militant sing gi kem ama sana ba gi dama thabak paikhat pa hore hairiba mafam asida Kuki militant kya thomjilaktuna kem sab gi thaba si horakpane Pausi border paring da laiba Central Security Force ki kangbu sing khanglabasu karigumba thaba amata paikhatana leibugum tawri haidi Pausin hai more border amadi akoiba mafam singda Kuki militant sing masing yamna thomjilaga hausi more da laiba state force sing takthokinaba lalona ma satharakpo oigani Kuki militant sing na sangsilakpi thaba sida more amadi akoiba da laiba Kuki militant sing na su asoba mateng pangbagi thabak sathari haire na su pausida makhatari Atop Pawmana Zaribam gi Monbung da Kuki militant singna bom amadi numai kapsinduna landarakre Ima ibel singna AR gi gari sing sanglakpa thingkre Ngasay pung mariga minini fugo tareram taba matamna Zaribam district ki Borobekra subdivision gi manungsana Saizanga taina ba Zaribam Monbung da leiba sabagan mayara Kuki militant singna mitay khul numai amasum bom kapsinduna akan mamong da landarakre hari Pauksiyasina phangba mafam Aduri kunjashin ki phangba pawge matung inadi Monbung village asida khulai paiba Kuki militant sing thomjilaktu ngasi ayuk Monbung mitay khul nungmai amadi bom kapsilaki Kuki militant sing kapsilakba local made bom khul mayai da tasinduna pokaiki loidana pokai da bom kharadi pokaiki di puna kapsilakli ba bom asi tare romni lebuk phabadi bom pokai ba duda yungkai amadi mina singba amata aso apan yaukidi pokai da bom sing adu hauzik Monbung khul gi khul ngakpo kunjashin gi makhutta laidi Kuki militant sing na nungmai amadi bom kapsilaki ba dura khul ngakpo sing na thomjinduna nakalani maktu nungmai round khara kapnaki aso apan amadi mishi minadi yaukiba laiti haidi yamna ngaklibadi khul ngakpo sing na mapam adura sangsinduna nungmai kapa horakpa matamda Assam Rifles ki kangbu mayum amasum mapam adura lairamba thengnakiba asini Hairiba mafam adur state force amadi central force singba lairibani adubu makoi laina Kuki militant na sangsilaktuna Monbung mitay khul nungmai amadi bom kapsilaktuna landa asilakhiba si angakpa ama oire haidi Kunjasingna phungdokpagi matung inadi nungmai kapnabagi paw si Assam Rifles ki kangbu na phangbadagi Casper gari singda Assam Rifles ki kangbu thawdok thokpamda sangsilakhi paw si Zaribamgi maira paibi ima singna tabadagi khudakta nupi myam horaktuna mafam adura sangsinanaba honarakpada Assam Rifles ki gari kaya maikai kaya thattuna thamduna sangankhidi loidana Assam Rifles ki kanguna namduna Monbung tamna sangsinanaba honabada nakal animakta muknaba sauna thoki mungna ringai saira asida Sin Kuki theory sing adu Monbung khul khulai thuna sentokhi hari makata na maira paibi nupi singna Assam Rifles ki gari chatok sin tawba Zaribam gi tongan mafam singda thingbagi khongjang sangsinki hari atopa pawmana Kuki militant sing na Manipur gi mafam kya landarakre ngarang numidang Kuki militant sing na Manipur gi mafam kya nongmai amadi bom kapsinduna akan mamong da landarakre Pauksi isna phangba pawgi matung inadi ngarang numidang pung nipalom tabada Kaksing district ki sugunu amadi Tangjeng khunau mitay khul singna Kuki militant sing na Susampur district ki galoi phai amadi S Songyal Kuki khulomdagi nongmai amadi bom sing kapsilakibani haidi sugunu da laidiba khul ngakpa singna su handuna nongmai round kya kapki haidi amaromda S Songyal dagi kablakpa oigani singnaba bom ama Pawi khok khulda tasilaki laibak phabadagi bom adu pokhai yaudri haidi nakala maromda Imphal East district ki manungsana Kangpokpi district ka tainana laidiba Khamelok su Kuki militant sing na nongmai kapsilaktuna mitay khul landarakre haidi mafam adugi khunjasingdagi phangba pawgi matung inadi Kuki militant sing na nongmai kapsilakpa aduda khunjasing kiduna mafam adudagi saphogadaba mafam singda thaidoktuna senakhi haidi adumainama thawdoksing aduda thoidokpa aso apan yaukibagi pawdi leite haidi Amaromdana Naga ki ipa ipu singna thamlamba laiba asida mitopna yumpham talakpa matamna Naga na tumina khak laithokloi ansam All Naga Student Association Manipur ansam na hokiba August 13 da Kokisin Mizona singi district singda sinkiba rally aduda hauzik mai horibi state asida Naga homeland da
political goeba asawa singnaba mani Naga ki ipai pusna thamlamba leba asida mitopna yumpham talakpa matamda Naga na tumina khaklai thoklai tamthiba irang olakpa yai haina lawi haina ansamna phungdorakli ngasi ansamna thadorakpa sirol amagi matung ina Kuki furup singna thadorakpa press statement amadi makhoigi memorandum singda singnaba amadi oidaba kya isilaga puwari sagatuna Naga miyabu ikai piba amadi Naga ki puwari singnaba toina thokli sin Kuki mizo singna makhoigi sasinaba manglana ma phaunaba phangnaba haijinba oidaba tawduna khudong saba lawnaba hotnaribasi Naga singna khangi handaki Kuki gi August 13 gi rally eduda Kuki singna thamna pokpi area gi Naga lusingba singda utkhiba thawong sing ansamna haksina lawi adubo furup ani sigi marakta muknaba pamdabadagi lemthokna laikhibani Kuki jau furup singi sinkiba global white rally eduda kari maramgi Naga tribe oiriba Anal Aimol Siru Lamkang Moyon Monsang amasum komna singba tribe singi maming yaukshilibano Kuki singi thawong asi oidaba makhoigi geography amadi demography ama semganaba honaduna Kuki land ama Naga gi lamda makhoigi ni hairakliba makhoi asi tasengna oidaba ngang amadi aranba tauri haiba takle India lengang na puksiel sangna Manipur gi irang asi lusina na bohona biu loinana puari da yumpham oiraga hak taliba sida ningthina yengsin biu haina ansamna appeal torakli Manipur da laidiba lam amadi yellow furup singi asengba record ta yumpham oiriba puari na sakhini ansamna Naga gi laidiba yumpham singa sida mitop ki damakta setokna ba pamde Naga gi ipai puksina thamlamba laiwa sida mitopna yumpham talakpa matamda Naga na tumina khaklai thoklai tamthiba irang olakpa yai maramaduna India lenga na phiba masi khangna khong thangbiu haina sirol sina palakli atopa pawamandana Indian constitution khangna sasan tawbada Kuki theory singdi ayuki liklagomani samungau Nongthakta bom thadaduna misal amadi rocket bom thadaduna mi halaba security personnel sokalaba phawba state amadi center na karigoma action amata lokhataba haibisi Kuki theory singda surrender tawba oina thokloidra misam praja sing tangdu laitana lehenbada mathau taribasi the constitution of India khangna sasan tawba mathau tai maram asina lengak sasan tawba haibisi laiba adugi sangvidhan adugi satna kanglon sing article adu khangna sasan tawraba matamda lamdam adu santi sakhatpa Ram Rajya oigani haibisi lengak sasan tawriba singna khangpham thoi haina Manipur People's Democratic Front ki secretary Sapam Samungok singana phongdokre wafam asing asi Manipur Press Club ta pangtokpa paumi singa unaba amada mahangna haikibani mangna makha tana phongdokhibadi lengak ngakpu singna sangvidhan khangdrabasu lengak sasan tawriba singdi sangvidhan khangba darkar roi khangdragadi lengak sasan yaudana lengak ngakpu oibiyo Haukiba mamang sahi me ahumdagi Kuki theorist kangbuna mitay singi marakta sa tharakliba terrorism gi thawong sing tha taraga humdoi ga numit mangani rom sure miyoi saniga kullong gi mathakta singnakre yum kaya lanthum kaya loisang kya tangoi olan khre miyoi nifu gi mari lainana thiba khangdre National Highway kuntraga taret 02 amadi 120 da satok sin yahandre miyoi kya relief kemna sangjapam lawduna laidi basi phawbada The Constitution of India ki taresuba schedule ki list 1 union list list 2 state list and list 3 concurrence list asida state na tawgadaba union government na tawgadaba union government ki ayaba lawraga tawgadaba kaya adu tawdabana maram oiraga Kuki theory singna misam marakta drone sizinaduna bomb thadaba misal amadi rocket bomb thadaduna misam hatpa misam yauna security personnel kya sokalaba phawba Kuki theory singa dugi mathakta ain goeba thaba ama phaw lokhat pa haibadu nunggoeba wakhalon karino haibisi lengak sasan tawriba singna khandafam thokle mangna makha tana phongdokhibadi law and order haibisi state subject ni haibisi Constitution of India ki taresubu schedule gi list to state list ki yauriba tam khumfu taruk ki manungda item number public order phangna state na lengak sasan tawba darkar oi habisi union government na khangadabani adu union lengak na sangvidhan ki article 355 duty of the union to protect status against the external aggressions and internal disturbance ki makhada Manipur government na angama sakti sinapam thoi madura union lengak na administration could thingjinbagi ayaba pidabadu government of India na khangbigadabani state article 355 salairabasu union government state government ki law and order ga mari daina directory administration yobgi ayaba pide loina state government bu animated suspension natragana dissolve tawbagi ayaba article 355 ta pide
Kuki theory-sina chatharaklibba landa mitai misam hatliba amadi Manipurgi leibak leihauda nongthaktagi bom thadarakli misal amadi rocket bom thadaduna misam hatlaba asi Bharatki prajasini Manipurgi leimaida thadarakliba bom asi Bharatki leimaida thadabani haina lawpham thoktabra loinana mitai misam halakpa haibasi Indian citizen hatpani haibasi khangna khangsinadriba asuguma Kuki theory-sina mamang sahi English nganiga kungo homdagi me ahumdagi hauzik phawu chatharaklibba theories ki thaba asi leibak ngakpasingi sana haktakta khangdrabanina mitai misam praja punamak ngayok fuda yok ngaga pangkhak oirabra haibisi state amadi union lengana khangba darakar oidrabra haikenasu pawusta makhatana phongdorakli atopa pawmana more border town anaba police barrack ya sab matamga sunaba mongna sadabadagi police personnel sing penadre Kuki militant singna dominate tawduna leibaga manariba more border town sida leiraba Manipur police team mapu oina Commando sing mafam asigi law and order miyamgi punsi amadi lanthung ngakpada hauzik asawa thaudang lawduna leiri aduba Manipur lengaki makhada Manipur police housing corporation na more the posting tariba police personnel singi lainaba police barrack ya nauna sabigi thabak sa thabada mathak thangba saruk sing jingana kupana maram oiduna police personnel sing sangduna leibada akiba poknare haidi nauna sarakliba police barrack sing asi pakagi building oina sarga mathaki saruksu tinna kupagi mohta shat haiduna sagadabani nauna sariba police barrack sing asi mathak thangba saruk sing jingana kupa maramna Kuki militants na nongmay madi bomb kapsinduna landara ko matamda safety oidre masina nauna sariba police barrack sing asida police personnel sing sangduna duty tawuda akiba power heri amaramna nauna sariba police barrack amamamna yamdrabada police personnel taraga manga duty tawduna legadabani niyam matung ina police barrack sing sabada paka oina yamna section na sagadabani madak thangba saruksu sat hairaga lusingadabani madu oirabade police barrack sing aduga sangduna police personnel sing na mathau ningthina tawbada hena sapagani aduga paliba thong thonauna singbasu modern window amadi dona singmana singba semgadabani masigi damakta mari lenaba expert ki kangbuna police housing corporation na tanaraga yamna section na Siamba sabagi thabak pakikadabani hauzik sariba police ki barrack sing asidi thainagi mawongda yamna modern technology oidaba mawongda isam saba maramna Kuki theory sing apaba makhalgi bomb na singba kapsinduna attack torakpada irai laina thugaiba ngamgani maram aduna hiramasigi matangna Manipur lenga ki mari lainaba authority gi athuba miyeng sangduna police barrack sing asi ningthina matamga sunana sabagi thabak paikhatpiba chungani hainasu praja section kyadagi phongdorakli Amarom the Indo border paringi saruk oiriba kokha khulsu matamgu sunaba paka police barrack ya saduna Manipur rifles amasum IRB na singba thamduna ningthina ngak senbegi thabak paikhanaba Manipur lengana porpham thui paring oiriba kokha khul asisu Kuki militants na sangsinduna khudum chanchina yamna kana thaurang liba mitei kulamani maram maduna athuba matamna kokha khulgi mafam singda MR amadi IRB thamnaba matamga sunaba police barrack sing saduna ngak senbegi thabak thintaba tawdana lakhatnaba lengana khona pam thukli haidenisu pawuksida makhatana phongdorakli atopa pawmana Lishipriya na UFO sajalgi wafam United Nations na pukhatkadawri Malemgi saknai rabi climate amadi environmental activist Lishipriya kanguzamna Universal Friendship Organization UFO miyamna sajal hariga khangnariba sigi wafam handak saigi United Nations General Assembly da pukhatkadawri mapung oina UFO gi laikhidraba founder oja RK Manishna gi mapok numit me taragamari International Nurse Day haina palan taunaba Istimor lenga kuthangna Lishipriya na UN da pukhatkadabani hairi Numit asigi nunggueba wakalondi malemda lairiba thawai panba miyoi bai khoina jiba singbu hataba nungshina tawbiba madi sanga sadaba numit haibani masi laikhidraba oja RK Manishna na mangjaramba manglana mani Lishipriya na hairiba manglana si thunganbada asawa thaudang lawgadori Lishipriya lakliba September taraga mari dagi kunga taruk phawa Istimor satuna President Dr. Jose Ramos Horta unaduna hairiba wapamasi UN General Assembly the Istimor lenga ki makara puthoknaba amadi Manipur gi hauzik oiribi rang sigi matang su akupa wardrobe khanagadari Lishipriya hauzik Istimor gi president gi special envoy oina thabak tawribani maangna sahi noriba angang oijarabasu malem gi maru oiba mafam kya amadi warep kya lawbud asaw thaudang lawduna laklibani Lishipriya na malem gi leba khomfurong gi lusing basinga apaba mari thami maru oina UN General Secretary Antonio Guterres ka apaba mari thamduna issue kya ra thabak tawminari
ꯃꯍꯥꯛꯅ ꯃꯥꯂꯦꯝꯗ ꯃꯅꯤꯄꯨꯔꯒꯤ ꯐꯤꯗꯥ ꯑꯃ ꯆꯥꯎꯅ ꯀꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯉꯁꯤꯁꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯒ ꯒꯣꯕꯔꯅꯔꯒ ꯎꯅꯗꯨꯅ ꯏꯁꯇꯦꯠ ꯂꯩꯉꯥꯛꯀꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯊꯝꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯕ ꯐꯤꯕꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯔꯨꯂꯤꯡ ꯄꯥꯔꯇꯤꯒꯤ MLA ꯀꯨꯟꯒ ꯄꯨꯟꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 12 ꯇꯥꯕꯗ ꯔꯥꯖꯚꯋꯟꯗ ꯆꯠꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯒꯣꯕꯔꯅꯔ ꯂꯛꯁꯃꯟ ꯄ꯭ꯔꯁꯥꯗ ꯑꯥꯔꯆꯔꯤꯌꯥꯒ ꯎꯅꯈ꯭ꯔꯦ ꯒꯣꯕꯔꯅꯔꯒ ꯎꯅꯕꯗꯨꯗ ꯏꯁꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯁꯇꯦꯠ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯗꯨꯅ ꯒꯣꯕꯔꯅꯔꯗ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯒꯣꯕꯔꯅꯔꯒ ꯎꯅꯕꯗꯨꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯃꯥꯡꯗ ꯂꯧꯈꯤꯕ ꯋꯥꯔꯦꯞꯀꯤ ꯃꯇꯨꯡꯏꯟꯅ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯗꯒꯤ ꯆꯤꯌꯔꯃꯦꯟꯒꯤ ꯐꯝ ꯑꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯁꯤꯟꯅꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯍꯟꯕ ꯀꯣꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒ ꯆꯠꯅꯔꯤꯕ ꯁꯨ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯧꯊꯣꯛꯄ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯀꯟꯕ ꯄꯦꯔꯤꯐꯦꯔꯤ ꯑꯦꯔꯤꯌꯥꯗ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯕ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁ ꯊꯝꯕ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯒꯣꯕꯔꯅꯔꯒꯤ ꯃꯐꯝꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯊꯝꯈꯤ ꯒꯣꯕꯔꯅꯔꯒꯤ ꯃꯐꯝꯗ ꯏꯁꯇꯦꯠ ꯂꯩꯉꯥꯛꯀꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯊꯝꯈꯤ ꯂꯣꯏꯅꯅ ꯒꯣꯕꯔꯅꯔꯅ ꯑꯌꯨꯛ ꯄꯨꯡ 12 ꯎꯅꯕ ꯑꯗꯨ ꯅꯨꯃꯤꯠ ꯌꯨꯡꯕ ꯄꯨꯡ 12 ꯈꯔ ꯍꯦꯟꯕꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯑꯇꯩ MLAꯁꯤꯡ ꯑꯗꯨ ꯔꯥꯖꯚꯋꯟꯗꯒꯤ ꯊꯣꯛꯂꯛꯈꯤ ꯉꯁꯤꯒꯤ ꯒꯣꯕꯔꯅꯔꯒ ꯎꯅꯕ ꯑꯗꯨꯗ ꯔꯨꯂꯤꯡ MLA ꯈꯔꯗꯤ ꯌꯥꯎꯈꯤꯗꯦ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 1 ꯍꯧꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯑꯃꯗꯤ ꯔꯣꯀꯦꯠ ꯕꯣꯝꯕꯁꯤꯡ ꯀꯥꯞꯊꯔꯛꯄ ꯀꯥ ꯍꯦꯟꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯤ ꯇꯤꯑꯣꯔꯤꯁ ꯊꯧꯑꯣꯡꯁꯤꯡꯁꯤꯗꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝꯒꯤ ꯌꯦꯡꯂꯒ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯁꯤꯌꯔ ꯂꯧꯗꯨꯅ ꯔꯨꯂꯤꯡꯒꯤ MLA 30 ꯔꯣꯝꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯔꯛꯄ ꯃꯇꯝꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯒꯣꯕꯔꯅꯔ ꯂꯛꯁꯃꯟ ꯄ꯭ꯔꯁꯥꯗ ꯑꯥꯔꯆꯔꯤꯌꯥꯒ ꯀ꯭ꯂꯣꯖ ꯗꯣꯔ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ ꯍꯥꯏꯔꯤ ꯒꯣꯕꯔꯅꯔꯒ ꯋꯥꯔꯤ ꯁꯥꯅꯕꯗꯨꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯁꯦꯟꯇꯔꯗ ꯈꯪꯍꯟꯕ ꯑꯃꯗꯤ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯗ ꯑꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯁꯤꯟꯅꯅꯕ ꯒꯣꯕꯔꯅꯔꯗ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯁꯤꯜꯂꯝꯕ ꯌꯥꯏ ꯍꯥꯏꯅ ꯄꯥꯅꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯄꯜꯂꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯑꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ